이마! 이마! 따로 거의 마시고 이마오! 따예 따예 까이더그러기 이비면 나는 락락드는 거리두고 까이더그 야월게 해봐 루파 리싱 안 삐로 하이마 까이노 하이시보 까리기노 리싱 한마디 나띠 콜리에스다기 할라퍼시부 리싱이 까리 마타우 레기 해봐 그다이다 묵사 또이노바 나피나롱가도 홍라가 네다람따 ngaktasu pothakodana 아이는 리싱 하이세 포타나버니 이. 투나 삐로세 델리버리 보이 락나 할라니바 삐로버세 까이노네 까리 pothanabane 딜리 보이 라카네 해봐 사이디네 아이유 와칼라스 망에다고 아이디 사이다 오이바 호 이마 피자 센기버니 이. 싹라메바 아두기네 리싱 비요 하이도 와칼 따르보 예. 그다 삐로 아두기 오이래 아도는 티나 하이가 로이래드나 아도이디 네 했다해봐 아도 피자디 삼리 상와당 피 리싱디 야만드네 낭보 쌍아 마나 하이행기 에 하이행수네 싹 마나나 듬 싹람도이네 하이마이마 인상이는 이게 하우띠 하이마이마 크라가서 하우나 통어 에에에에 카라사 비게 아두디 나띠 깡소이 이론바 삐레 아이 숙자이 짜닝디 하이마 어떡하니까 고 낭보 낭보 누피네 바이비마 낭시디 낭세 누빠가 싹 마네이다고 노무기 ngayen 사호드르바디 낭 야드레바 나티 낭보 두마이나 숨 떠올디 나 사도 파르로이 하이바 파니 시나 파도이니 하이마이마 그다이노 삐로세 하이나링이시다 폰 아무 떡셀리 할로 호호 섬대 상호 겟 안강불 레비도 아이 톨레 세세세세세 삐로세 낭가네 낭나보 ngamba 뽀나티 세세 빼나 싸로고 빼나 싸우나 단다 까다 피자로 낭나 똥다 싸로 낭 싸기 아이, 마마, 나사는비도 호도우네. 님시 여우러버니네. 아이 버버 그틸 여우러게 연상나 빌레로래. 마나 호지 버버 호거트리시 부까리기노. 아묵도 호도우네. 오 모이 바보나 아묵다 호독비요 아이나 까우바 야바 까우러버니 kumba 바보 핵 쿰비락디 파몽다 폰 메랑가니 아이 저빠마 폰시다 또베 로이레 아묵수 노까니 아묵수 라우르까니 까이부 떠우리노 캉데바시보 와리나 마롤라마 꾸이나 사리바 까나가부 사리노 캉디 오 모이 바보나네 아묵다 까우르가 영비유바 강제는 오직 맞담기 폰세 마시나 미징제 로이나 망한다우리예. 아이 호도게. 자 토이비야. 자 토이비. 빠기 토이비. 이스 아이 낭보 하우갈로네. Ontok na nusina kauredako. Aduna di kirani. Nomo kita takta kare ido. Ay mo nang ba dumay na ne. Mukta di ngang biyuda na. 아이 뜸밀려 마마. 자 토이비야. 이빠기 토이비 낭보 하우갈라보. 까이노 바붕 하트나진 거리도보 망람다 강데미 까나게도 바야오르기 아이나 기땅 꾸이나 tum바시 노이다 까리 찍게바 노이나 부 예프라바 하이마. 자 토이비. 아두기 나띠네. 이빠나 거우디 이사 뜸모와라머니 브렉파스트 오르가 아묵 뜸모 하이게 더우니네. 야레 호지기 tum마로 밑가 로인 싱그레 노이시디 바고 안 파티 아이스니 하잉네네 만나 tum 하우도라디 영 아이나 그이도게 영 와시니고 아이나 그이도게 영 호이 호도어로이 나마수 잉앙게 이사르가나 호도보 야로야드나 아도 하골라버니나 나마이나 미카도 다토로 빠bun가 브렉파스트 아미네로시드나 khoi magi breakfast di paratha oramni ne magi paratha se chabadane isa se loina alu mandore ba nati khoi maji bu kitang standard se yaw bogai doge ba omelet ka do hoba yadra ba magi tanga paratha ga dom tauran ai saing da bana 호이네 나마지 와칼람이 따따디네 호이 이사기네 오믈렛과 고비가도 세멀게고 하이 마마 이사 되비게네 오믈렛과 거리게노 하오버게게노 고비가도 세모헤이 pabung na igi college sa panang na ba gari lai ni do kadai nati ai college to hai bra ba nati ai si ma na bi me mamang da kyam ikaram gani khangbra muina gari so ba mama loina ai na scooty apat pasinga nati pabung ai college to hai bra ba 하이 ai college to hai bra ba 야데 이사 되비 꼴리에서 독부야브나데고 이사다 빠붕나 망란 짜운 삼리바니 이빠기 아무튼 하야레바 망란니고 있잖아 하이행 이사네 MCS 오피서 오르가 이사네 레이바스게 저부 토당 로부도 nga이리버니네 꼴리에서 독부야브나데고
ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯒꯤ ꯒꯥꯔꯤ ꯑꯊꯨꯕꯗ ꯂꯩꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯀꯣꯂꯦꯖꯀ ꯑꯝꯇ ꯀꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯗꯣꯏꯕ ꯈꯪꯉꯦꯗꯅ ꯂꯩꯅꯤ ꯁꯣꯏꯗꯅꯅꯦ ꯂꯩꯗꯣꯔꯤꯕꯅꯤ ꯄꯥꯕꯨꯡꯒꯤ ꯕꯤꯜ ꯑꯃ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯆꯠꯂꯒ ꯏꯆꯥꯒꯤ ꯒꯥꯔꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯀꯣꯂꯦꯖꯒ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯋꯥꯎ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡꯅ ꯇꯧ ꯍꯥꯏꯕ ꯂꯣꯏ ꯇꯧꯔꯗꯧꯅꯤ ꯄꯥꯕꯨꯡ ꯂꯩꯌꯨ ꯒꯥꯔꯤꯗ ꯅꯠꯇꯦ ꯑꯦꯔꯣꯄ꯭ꯂꯦꯟꯁꯨ ꯂꯩꯌꯣ ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯗꯧꯅꯤ ꯒꯥꯔꯤꯗꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯧꯕꯗ ꯋꯥꯅꯤ ꯑꯗꯨꯅꯅꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯅꯆꯥꯅꯨꯄꯤꯒꯤ ꯀꯣꯂꯦꯖꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯇꯥꯟꯅꯔꯒꯅꯦ ꯏꯌꯥꯔꯄꯣꯔꯠ ꯑꯃꯁꯨ ꯁꯥꯁꯦ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯄꯥꯕꯨꯡ ꯇꯧꯔꯛꯑꯗꯧꯅꯤ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯍꯩꯇꯦ ꯀꯣꯂꯦꯖ ꯀꯥꯔꯕꯅꯦ ꯍꯥꯏꯗꯅ ꯀꯔꯤꯝꯇꯁꯨ ꯌꯥꯎꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯇꯝꯕꯤꯍꯧꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯗꯅꯦ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯎꯟꯗꯧꯔꯤꯕ ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯇ꯭ꯔꯦꯛ ꯔꯦꯀꯣꯔꯗꯔꯁꯦ ꯑꯗꯨꯝ ꯉꯥꯡ ꯂꯩꯕꯤꯁꯦ ꯏꯄꯥ ꯏꯆꯥ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯗꯦ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯂꯩꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯅꯒ ꯂꯩꯕ ꯌꯥꯔꯣꯏꯅ ꯊꯤꯡꯉꯝꯃꯕ ꯑꯩꯗꯤ ꯐꯠꯇꯦ ꯍꯥꯏꯖꯅꯤ ꯑꯩ ꯆꯠꯂꯦ ꯄꯥꯕꯨꯡ ꯁꯣꯏꯅꯗꯕꯤ ꯍꯥꯏ ꯂꯩꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯅ ꯂꯩꯅꯤꯀꯣ ꯃꯃꯥ ꯅꯪꯁꯨ ꯀꯣ ꯏꯆꯥ ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛ ꯍꯔꯥꯎꯖꯕꯁꯦ ꯍꯦꯛꯇ ꯁꯥꯎꯍꯜꯂꯤ 이사기 민옥시 우는어버 너트로 아이코나 딸리브 시엔 마얌시야 마나 마닝 퉁드러버디 아이코나 딸리브 마얌시 까리 까나가니 이사니 홈수수나티 마뚜엄더니 라이요 라이게노 하이바나티 하이리 마카이 좀 떠버수 파로이 하이바니 모이 바부 까나나 강니 하우직티 마tam수 파트레 노모노모기 카버다 파우다 nupi masa mai am siki jugo sa da ba pau mayam se tari base ai di sa se pa da pakhale hai ba chummi ni mama matam si yamna di patri ni no gi society se maning han mugum tore adubo ai koi section badi mathau tai isa da phaba poktak pi batai asumma aran ma kari no hai ba do phajana tak pi ba mathau tai lamdam si ware ai dana koi na society se tine da basu yati aduna yamna haine singna chatpa mathau taba phare ayu thabo amda chalu ge bilama terjeri da leibani madugi paw do amta lawruge ko hoi phani moi pabung sapiruro ai su chakhungi thabo inkhang te tawthok sarurage Hey, I know. Wow, nangi gari sidi yam phasai. Nate, kai numite leino. Yam thoye heba. Nahanda na dro, hanba malawrani kai hairambado. Mi machadi yade ko. Hek hairambага adom hekta lei leirameba. Nahan leibane, no miyam loi thorabani na aisu leide yade na ama leirini. Noigina hanba, akoigina amanba. Ado pharene gari hanba leibagi treaty class loiraga yare ko Sure, honen classic loibaga se hello hi somde lao ngai hak to wari sage to base noi romi ngo si amuk lai do ta thania hau sauro ado treat amadi leibani ko horen hoi sorry Yeah. Kya kare lapa? Nga ori Nang ne ta halami he. Aishu lapa koi dida. Lo, canteen dane coffee matha ga wari ngata sarus. Class ki timing chu wale. Coffee ni kata. Yeah. Wam taik. kainu Akhoi ani se ahing chu pas wari dum sai. Adu pawo nonga laga dum wari saningi se kai gino ba. Nongan baga college ta hekta kaningi. College loire yum halasu phone che ta tongningi ba sibu kai gino ba nate nasak aire ka su phaja ba su nate asu yam uningi sina kai gino ba sibo oh ai si thieba pare adudi coffee gam ta thoi da masi yare sale ngasi de gine break up kari no ne he kai no haidu bo yaroi da kari gi break up no aina su ngak tang lakna ba sida nati
ꯍꯧꯖꯤꯛꯇ ꯅꯁꯛꯇꯤ ꯊꯤ ꯑꯗꯨ ꯑꯗꯥ ꯀꯩ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯒ ꯂꯩꯍꯧꯔꯣ ꯑꯊꯤꯕꯤ ꯑꯩꯒꯤ ꯅꯥꯛꯇꯗꯤꯅꯦ ꯂꯥꯛꯄꯤꯔꯅꯨ Sinido, no inupigi lainase. Aina nukti tagat padi kumde. Aina nuksi haibase, haimandana kadang jik doktor abaneju. Aduga, amutang ti kaina pagi torubasida, may yoga shauri ni ne. Oh, TDA yang pajaye. Ay di thawai ni thawai. Ay gimita dine pajabi kaya gase amta sangpote ne. Nati. Ay na sinang thazadra baba. Nati, thazadra kuche. Hekta lelu raba. Kada. Shodo piro. Se sina ona lelo. Sina ona lelo ba. Lende bidi yaro. Lende bidi kai dogi. Kari. Se lelo haibene. Kai no ne. Pin no piration. Sidi asinggi itoidre ne. Masi nupi sidine pagiga yapote macing amani ko ngamsu ngamoi dabada dap kasu tawrini tathanela nangna nungsi ga haise toksin na boram do maleda ai khangabani ai su ta thajaraktreba thawai adudi hainuda aina yam nungsi haise masidi phagini khanganu ai nungsi badine kudam niba numitudane aina soidana pigani Aku yang ini school tam ningai daging ngasi pawada nang natana kana aku biar mata su yengude yengsu yengoi tamsu tamoi haining maceng ningai lera sune aigi nungsibada oidabani haibadudi khak haino ba magi te thabise mohoreba magi sigi mongsidani aine taningsiraisi tathanela nangsi aiyam haiko natine tathani nangsi romance ki class ka chatpraba kadai dagi romance ki class noda Romance nang he ubagane mathanta dum phaure masi so angak pani he college se da so yamna nupi tamise kana mata romance ki feeling phaur ba leite adu nang he ubaga romance ta oining ba sini ko nuksi bhaisa nang ga hekta saunara gana topam khangde isa se khoiram khoisauna ba safam tapam khangde boiler ana bagi thaita ne aisi adum leibani mi adu bidi tathanel aisunida tathanel ge hek saunaraba namitto as aidine reiba podcast thugai ningjan miga matta kauna ngangna ningde wam hangine kaino aise marakta kaina rage thadoogi kaina khalakpa mikup yawraba haidi aise am saugali am pingi nupa dawna masing tawi masi thadoogi kaina khanbaga yawraba se hayoba yai aina namu thadoke haibisidine oithoklaroi aina nangbu thadokpa haibasidi ai isana ne awa phamda tajage haibaga chap manarabani ainingba phibam oisanu ai hi haibudi sum thadoi hoi saugalliba isau langi duga hairuradine amung nachinje tachugai ningamadi phaurai he hore magi semu lao se class thengani akhoi pabungna civil service thau hai aina sum nantigi boyfriend service tawle thadori civil service lao se oh just lost Hai mama, TV siya mong tuon taon ni he. Pao nga hatang tasi na. Kadaydagi nungayba pau laktoy no damoy pabung khatnabaga hatnabaga aidine pau targa isase humang kange se moy pabung hak yingbiraro Pabung, TV ngamiro. Pabung, aidi kyam nangai khangbra. Imanabi mayamna ne aigi gari ubada yengnabasidi gari machusiga yam paena as aidi harawbasidi babu Adu ni dana aina haidro. Isa thubi gari sidi masina pakcharani dana. Masunaga ngang boire. Isagi complexion dunaga kaya da yothona chana khraboni da. Ado gari leiramni na lai sukhara pawa matam hengalaji ko. Pabung. Ngai ko. Pau lai, pau ta thasiko. Mukhaw mai kaida ngarang chatharaki ba attack ta myo any laikidre myo nipan hena soga pan Yare muthalo. Ai taningre. Ai sauninga kadure. Kai doragi ni sa thoibia. Kari muni sang agi nangbo. Nati irang ne na tawrise sukuirasibo hojik phau loiba naideba. Kayam kuina no sumai nai khoina wa khidoise. Sa thoibia. Sa thoibi na hai dubudi sumba. Adu ai nang adingam bana tiedana. Sarkar su kan na honari. Ha, irang loisan na ba. Organization mayam ma sutanari. Aduna thoibi aikoi gi de matam ngai ba tabani ne.
ꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯦ ꯋꯥꯗꯤ ꯋꯥꯅꯔꯦꯗꯀꯣ ꯄꯣꯠ ꯆꯩ ꯃꯃꯜꯅ ꯃꯔꯣꯜ ꯑꯃ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯁꯦ ꯂꯨꯗꯤ ꯂꯨꯗꯧꯔꯤꯗ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯊꯣꯛꯑꯒꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯐꯖꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯦ ꯄꯨꯃꯥꯡ ꯍꯦꯛ ꯃꯥꯡꯒꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯅꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯂꯝꯗꯝꯅꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯂꯝ ꯍꯦꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯒ ꯍꯦꯛꯇ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯁꯥ ꯄꯣꯛꯄ ꯂꯝꯗꯝꯅꯤ ꯌꯦꯛꯅꯕꯅ ꯊꯣꯡꯖꯤꯜꯗ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯀꯔꯤꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯣꯏꯅꯣ ꯍꯥ ꯁꯔꯀꯥꯔꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯅꯕꯨꯡ ꯅꯧꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯁꯤꯗꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯃꯁꯤꯡ ꯂꯥꯛꯉꯝꯗꯕ ꯃꯈꯩ ꯃꯤ ꯂꯩꯅꯤ ꯑꯗꯨꯃꯥꯏꯅꯅꯦ ꯏꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯏꯅ ꯍꯥꯏꯅꯨꯀꯣ ꯏꯄꯥ ꯄꯥꯈꯠꯂꯤꯅꯦ ꯄꯥꯕꯨꯡ ꯃꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯈꯛꯇꯒꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯎꯔꯤꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯛꯇ ꯇꯧꯔꯒ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯈꯪꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯀꯌꯥ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯃꯩꯇꯩ ꯆꯅꯨꯔꯥ ꯉꯛꯇ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯗꯧꯅ ꯏꯃꯥ ꯂꯩꯄꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯥꯕꯅꯤ ꯑꯁ ꯑꯩꯗꯤ ꯎꯊꯣꯛꯅ ꯀꯤꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯦꯅꯦꯁꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯀꯣ ꯏꯃꯥꯒ ꯄꯥꯕꯨꯡ ꯈꯛꯀꯤ ꯈꯜꯂꯣ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯦꯛꯏꯁꯤꯗꯤ ꯑꯗꯨꯅ ꯏꯆꯥꯗꯤꯅꯦ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯆꯪꯉꯣ ꯅꯥꯄꯤ ꯅꯔꯣꯡꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯁꯥꯎꯕ ꯍꯧꯅꯗꯦꯅꯦ ꯃꯃꯥ ꯆꯥꯒꯤ ꯆꯥꯅꯕ ꯀꯩꯅꯣ ꯑꯝꯇ ꯁꯦꯝꯕꯤꯔꯨꯆꯣꯗꯅ ꯍꯣꯏ ꯑꯩꯒꯤ ꯆꯥ ꯑꯃꯇꯒ ꯁꯦꯝꯃꯛꯑꯣ ꯍꯩ ꯐꯅꯤ ꯑꯩ ꯁꯦꯝꯖꯔꯨꯔꯒꯦ ꯌꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯗꯤ ꯉꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯟꯅ ꯂꯥꯛꯏꯁꯨ ꯀꯩꯝ ꯀꯥꯟꯅꯗꯦ ꯕꯦꯝꯃ ꯕꯣꯅꯤꯒꯤ ꯂꯦꯛꯆꯔ ꯂꯩꯌꯦꯅ ꯂꯥꯛꯄꯅꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯑꯣꯖꯥ ꯂꯥꯛꯇꯦꯅ ꯑꯩꯅ ꯁꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏꯁꯤꯒ ꯑꯗꯨꯗꯤ ꯌꯥꯏ ꯅꯪꯒꯤ ꯒꯥꯔꯤ ꯑꯍꯟꯕꯗꯨꯗ ꯏꯕꯥꯅꯤ ꯂꯣꯡ ꯗ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯠꯊꯔꯨꯔꯁꯤꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ Hi Lingzen. Hi Hian. ꯍꯥꯏ Kari warino yam nungaiba malida yam kanna nokreda nate aikoi sukra yauzagedana. ꯑꯣ ꯌꯥꯎꯋꯣ ꯑꯗꯨ ꯃꯩꯔꯥꯕ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯣꯂꯦꯖꯀ ꯈꯔ ꯂꯥꯛꯇꯒꯨꯝ ꯇꯧꯏ ꯀꯩꯗꯧꯔꯒꯦꯕ ꯅꯠꯇꯦ ꯀꯣꯂꯦꯖꯀ ꯂꯣꯏꯔꯒ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯀ ꯇꯧꯈ꯭ꯔꯕꯣ As noisu pauga amata tadrabo. Koi paung? Manipur se lanbung oiri se nate noibu amata khangraba haiba. Kun ngakpa chatle koire post leba. Nahan tholakpani. College su tamdaba yade lecture mayam su miss tawkre aduda nakhoi mayam dagi ai note khara logina lakpani. ꯃꯩꯔꯥꯕ ꯑꯩ ꯄꯤꯒꯦ ꯅꯪꯒꯤ ꯅꯣꯠꯇꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯋꯥꯈꯜꯗ ꯅꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯋꯥꯐꯝꯗ ꯏꯃꯥ ꯂꯩꯄꯥꯛꯁꯤꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯒꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ Yanida mamangdasu noina adum selgi mating pangle. Hoi ado tangai fadrabadi adum hairaktuini. 하이로 Aduga lingje hiya ima leba kidamakta nupa haiba leite nupi haiba leite aikhoi loinmak ki thaudang ni aduga nupi na tawgi lepkiba amata su pangthokidaba leite anyway aikhoi bu ning thogat pi baidamak thagachari ado lingje hiya ai ngahak chalukhige imana bakhara sune ai narugadabale adudi lingje hiya ai am chalukhige ko ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦꯀꯣ hoi ꯂꯤꯡꯖꯦꯜ ꯑꯩꯁꯨ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯁꯤꯔ ꯈꯪꯗꯦ ꯑꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯐꯊꯕ ꯉꯝꯗꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯦ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯇꯗꯥꯏ ꯅꯠꯇꯦ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯅꯍꯥ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯀꯔꯤ ꯑꯣꯏꯒꯅꯤ
ꯈꯪꯗꯕ ꯃꯈꯩ ꯏꯃꯥ ꯂꯩꯄꯥꯛꯀꯤꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯇꯥꯝꯂꯕ ꯂꯝꯗꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯑꯣꯏ ꯈꯟꯐꯝ ꯈꯪꯗꯦ ꯍꯣꯏ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯔꯤꯕꯨ ꯉꯝꯗꯣꯏꯅꯣ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯕ ꯅꯨꯄꯤ ꯌꯥꯎꯔꯒ ꯔꯣꯀꯦꯠ ꯁꯥꯕ ꯅꯨꯄꯤ ꯌꯥꯎꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯑꯩ ꯉꯝꯒꯅꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄ ꯄꯥꯝꯃꯔꯣꯏ ꯇꯤꯚꯤꯗ ꯃꯣꯕꯥꯏꯜꯗ ꯃꯦꯠꯂꯒ ꯂꯥꯟꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯃꯒ ꯏꯃꯥ ꯂꯩꯄꯥꯛ ꯅꯤꯡꯕ ꯁꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯌꯥꯏ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯪꯂꯕ ꯃꯤꯗꯨꯗꯤ ꯄꯨꯟꯁꯤꯗꯣ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯌꯥꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯑꯩ ꯀꯤꯖꯩꯀꯣ ꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯖꯨꯂꯣꯖꯤꯒꯤ ꯂꯦꯛꯆꯔ ꯃꯇꯝ ꯌꯧꯔꯦꯕ ꯁꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯤꯇ ꯊꯛꯆꯜꯂꯨꯁꯦ ꯅꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯉꯤꯗꯣ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯌꯥꯏ ꯐꯝꯃꯨꯁꯤꯗ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯂꯣꯛꯇꯥꯛ ꯃꯌꯥꯏꯁꯤꯗ ꯍꯤ ꯍꯣꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤꯁꯨ ꯉꯥꯏꯍꯥꯛ ꯇꯣꯡꯉꯨꯁꯤꯔꯣ ꯀꯤꯖꯩ ꯇꯜꯂꯤ ꯑꯃꯨꯛ ꯇꯥꯁꯤꯜꯂꯒ ꯏꯔꯥꯛꯅꯔꯗꯤ ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯅꯪꯅ ꯑꯗꯨꯗ ꯇꯥꯔꯒ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯃꯨꯛ ꯏꯔꯥꯛꯅꯔꯗꯤ ꯇꯣꯛꯑꯅꯤ ꯑꯗꯨꯝ ꯇꯣꯛꯑꯅꯤꯕ ꯍꯩꯔꯣꯏꯕ ꯅꯪꯗꯤ ꯀꯩꯝꯇ ꯍꯩꯔꯣꯏꯕ ꯅꯨꯄꯥꯅꯤꯅ ꯀꯔꯤꯗꯤ ꯍꯦꯛ ꯍꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯌꯥꯏ ꯑꯩꯕꯨ ꯀꯔꯤ ꯑꯝꯇ ꯍꯩꯇꯦ ꯍꯥꯏꯕ ꯍꯥ ꯀꯩꯕꯨ ꯍꯩꯒꯦ ꯑꯩ ꯂꯣꯏ ꯍꯩ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩ ꯑꯗꯨꯗ ꯅꯠꯇꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯨ ꯍꯩ ꯑꯩ ꯂꯣꯏ ꯍꯩ ꯀꯩꯅꯣ ꯑꯩꯅ ꯃꯊꯪ ꯍꯩꯔꯛꯑꯗꯤ ꯆꯣꯞꯀꯅꯤꯁꯦ ꯌꯥꯝ ꯍꯩꯌꯦ ꯇꯥꯠ ꯇꯧꯕ ꯅꯨꯄꯤꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯨꯝꯍꯠꯄ ꯑꯇꯩ ꯍꯥꯏꯔꯛꯈꯣꯔꯥ ꯌꯥꯔꯦ ꯍꯥꯏꯔꯛꯈꯣꯔꯥꯕ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨ ꯌꯥꯝ ꯍꯥꯏꯕ ꯂꯩꯔꯤꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯄꯤꯁꯦꯜ ꯀ꯭ꯋꯥꯂꯤꯇꯤꯒꯥꯅꯤꯅ ꯐꯔꯦꯁꯦ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯑꯒꯅꯦ ꯔꯣꯃꯥꯟꯁ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯎꯪꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯅꯪꯕꯨ ꯈꯤꯇꯪꯁꯨ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯔꯁꯨ ꯌꯥꯎꯗ ꯍꯦꯛ ꯇꯧꯕꯒ ꯈꯠꯅꯗꯣꯏꯒ ꯆꯩꯅꯗꯣꯏꯒ ꯁꯨꯝ ꯇꯧ ꯂꯩꯃꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯁꯤꯒ ꯈꯪꯗꯦꯗ ꯌꯥꯏ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯦ ꯂꯣꯛꯇꯥꯛ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯉꯥꯜꯂꯤꯕꯤ ꯇꯨꯔꯦꯜ ꯀꯌꯥꯒꯤ ꯇꯤꯟꯐꯝ ꯑꯣꯏꯔꯤꯕꯤ ꯖꯤꯕ ꯀꯌꯥꯒꯤ ꯈꯨꯝꯂꯥꯡ ꯑꯣꯏꯔꯤꯕꯤ ꯏꯁꯥꯏ ꯃꯥꯄꯜꯅ ꯂꯩꯇꯦꯡꯕꯤ ꯄꯨꯋꯥꯔꯤꯒꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕꯩ ꯇꯤꯟꯐꯝ ꯑꯣꯏꯔꯤꯕꯤ ꯅꯪꯒꯤꯅ ꯇꯝꯄꯥꯛꯇ ꯆꯥꯎꯈ꯭ꯔꯦ ꯀꯌꯥ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯈ꯭ರೆ ꯃꯥꯂꯦꯝꯗ ꯏꯃꯥ ꯅꯪꯕꯨ ꯀꯣꯏꯅ ꯄꯟ ꯉꯥꯛꯂꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯅꯣꯡꯆꯨꯞ ꯍꯥꯔꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯁꯉꯥꯏꯅ ꯈꯥꯔꯝ ꯄꯥꯡꯅ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯂꯨꯞꯈꯤꯕ ꯉꯀ꯭ꯔꯥ ꯄꯥꯠꯅ ꯅꯣꯡꯄꯣꯛꯇ ꯌꯨꯔꯥꯟ ꯃꯇꯣꯟ ꯄꯨꯔꯨꯛ ꯁꯧꯕꯤꯅ ꯑꯋꯥꯡꯗ ꯅꯨꯡꯁꯤꯗꯀꯣ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯅꯪꯃꯨꯛ ꯐꯖꯕ ꯅꯨꯡꯁꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤꯒ ꯑꯃꯨꯛ ꯇꯥꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯑꯔꯨꯕ ꯀꯥꯏꯗꯒꯤ ꯋꯥꯍꯩꯅꯣ ꯈꯪꯗꯦ ꯁꯩꯔꯦꯡ ꯑꯃꯁꯨ ꯐꯖꯅ ꯊꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯄꯤ ꯔꯥꯒ ꯆꯦꯜꯂꯒ ꯅꯥꯄꯤ ꯑꯃꯨꯛ ꯇꯥꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯤꯌꯥꯏ ꯇꯊꯥꯅꯤꯜ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕꯁꯦ ꯎꯔꯒ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕ ꯃꯥꯂꯦꯝꯗ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯌꯦꯛꯅꯕꯅ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯑꯁꯦꯡꯕꯅꯤ ꯍꯤꯌꯥꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯕꯗꯤꯅꯦ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯄꯨꯗ ꯊꯥꯖꯕ ꯊꯝꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯈꯛꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯣꯏꯅꯤ ꯏꯔꯝꯗꯝ ꯑꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯁꯨ ꯏꯃꯥ ꯂꯩꯄꯥꯛꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ
ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯒ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯏꯔꯒ ꯄꯣꯁ ꯇꯧꯕꯅ ꯏꯃꯥ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕ ꯁꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯒꯤꯁꯨ ꯏꯊꯧꯗꯥꯡꯅꯤ ꯏꯃꯥ ꯂꯩꯄꯥꯛ ꯀꯟꯕ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯍꯤꯌꯥꯏ ꯃꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯑꯁꯣꯏꯕꯗꯤ ꯎꯔꯦ ꯇꯥꯏꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕꯅ ꯏꯔꯥꯡꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯒꯗꯕꯇ ꯃꯉꯥꯏꯔꯦ ꯄꯥꯏꯕ ꯇꯥꯕꯅꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯀꯔꯤꯒꯤ ꯀꯤꯒꯅꯤ ꯌꯦꯛꯅꯕꯅ ꯍꯥꯠꯀꯗꯧꯔꯦ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯦꯛꯅꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯊꯋꯥꯏ ꯂꯧꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯇꯥꯊꯅꯦꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯝꯅ ꯃꯆꯦꯠ ꯃꯆꯦꯠ ꯃꯥꯡꯈꯤꯕ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯐꯔꯦꯁꯦ ꯃꯁꯤ ꯋꯥꯔꯤꯁꯦ ꯈꯔ ꯇꯦꯟꯁꯤꯜꯂꯁꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯗ ꯂꯥꯛꯑꯣ ꯆꯠꯁꯦ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯂꯝꯁꯨ ꯂꯥꯞꯄꯦꯕ ꯍꯟꯗꯣꯏꯁꯦ ꯍꯜꯂꯁꯤ ꯑꯩꯕꯨ ꯆꯠꯂꯁꯤꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯅ ꯑꯋꯥꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯒꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩ ꯈꯛꯇꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯅꯥ ꯌꯦꯡꯍꯧꯒꯅꯤ ꯑꯩꯒꯤ ꯀꯔꯤꯌꯔꯅ ꯀꯝꯗꯧꯕ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯂꯩꯄꯥꯛꯁꯤꯒꯤ ꯑꯆꯨꯝꯕ ꯈꯔ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯑꯩꯕꯨ ꯃꯪꯐꯥꯎꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯗ꯭ꯔꯕꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯑꯩ ꯀꯠꯊꯣꯛꯂꯒꯦ ꯏꯃꯥ ꯂꯩꯄꯥꯛꯅ ꯃꯁꯦꯠ ꯇꯥꯔꯕꯗ ꯑꯩꯅ ꯄꯥꯏꯒꯗꯧꯔꯤꯕ ꯀꯣꯂꯣꯝꯅ ꯑꯩꯅ ꯀꯔꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩ ꯆꯠꯂꯒꯦ ꯃꯦꯁꯦꯖꯅꯤꯅ ꯍꯤꯌꯥꯏꯅꯨꯒꯤ ꯀꯔꯤꯕꯨ ꯍꯥꯏꯔꯤꯖꯥꯠꯅꯣ ꯇꯥꯊꯅꯤꯜ ꯑꯩ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯇꯝ ꯀꯌꯥꯗꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯐꯝ ꯂꯩꯇꯦ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯛꯄꯁꯦ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯃꯇꯝꯗꯣ ꯌꯧꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯝꯅ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧꯗꯥꯡꯗꯣ ꯎꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯇꯥꯊꯅꯤꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯌꯥꯝꯗꯨꯒꯤ ꯇꯨꯡ ꯏꯜꯂꯒꯦ ꯃꯈꯣꯏꯒꯤ ꯂꯛꯇ ꯑꯩꯁꯨ ꯇꯤꯜꯂꯨꯔꯒꯦ ꯇꯥꯊꯅꯤꯜꯅ ꯑꯌꯥꯕ ꯄꯤꯔꯣꯏꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕ ꯄꯤꯕꯤꯌꯨꯀꯣ ꯅꯪꯒꯤ ꯍꯤꯌꯥꯏꯅꯨꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯗ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯀꯣꯛꯁꯦ ꯑꯃꯨꯛ ꯆꯥꯏꯁꯦ The number you are calling is currently switched off. ꯁ꯭ꯋꯤꯆ Please ꯑꯣꯐ try ꯍꯥꯏꯔꯤꯅꯤ later. ꯃꯥꯒꯤꯁꯦ ꯂꯤꯡꯖꯦꯜꯗ ꯑꯝꯇ ꯇꯧꯒꯦꯁꯦ ꯍꯜꯂꯣ ꯇꯥꯊꯅꯤꯜ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯇꯥꯊꯅꯤꯜ ꯀꯩ ꯃꯇꯥꯡꯅꯣ ꯅꯪꯕꯨ ꯍꯤꯌꯥꯏꯅꯨꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯀꯣꯜ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏꯅꯦ ꯑꯣ ꯉꯁꯥꯏ ꯐꯥꯎꯅꯩꯌꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔ ꯍꯪꯉꯛꯑꯝꯕꯅꯦ ꯃꯩꯔꯥꯕ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ
ꯑꯁ ꯃꯩꯔꯥꯕ ꯍꯥꯏꯗꯤ ꯖꯨꯂꯣꯖꯤ ꯑꯣꯅꯔꯁ ꯇꯧꯕꯗꯣ ꯈꯪꯗ꯭ꯔꯕꯣ? ꯈꯨꯟꯒ ꯉꯥꯛꯄ ꯆꯠꯄꯗꯣ. 마디 ꯀꯩꯒꯤꯅꯣ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔ ꯍꯪꯉꯝꯃꯤꯗꯦ? ꯅꯪ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯥꯔꯛꯀꯦꯔꯣ? ꯃꯔꯝꯗꯤ ꯈꯪꯗꯤꯌꯦ. ꯑꯗꯣ ꯅꯝꯕꯔꯕꯨꯗꯤ ꯊꯥꯔꯛꯀꯦ. ꯀꯩ ꯂꯩꯔꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ. ꯍꯤꯌꯥꯏꯒꯤ ꯅꯝꯕꯔꯗꯣ ꯑꯣꯐ ꯂꯩꯕ. ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯪꯉꯛꯄꯅꯦ. ꯍꯣꯏ ꯇꯥ ꯊꯅꯤꯜ. ꯑꯗꯨꯗꯤ ꯊꯝꯃꯒꯦ. ꯍꯣꯏ. ꯃꯩꯔꯥꯕꯒꯤ ꯅꯝꯕꯔꯁꯤꯗ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦ. The number you are calling is currently switched off. Please try later. ꯀꯩꯅꯣ 마이ꯁꯨ 스위치 오프 하이리나. 마시디네. 헥다 헛갈라가 튀루라게다 마시. Moi pabunga. Nasa nupidu kaidawraba zatno halaktine. College matamsu hele. Nungtigidi pung ahum swaidadi yorpani. Hausi pung manga tasle emi. Mama, kaipa nungsa thirunu kaidawge. Mama na bigi mem de leramba su yaida. Numimrak taba su natidana. Hoi. Numit tadari. Hore numidang pung tarain thoi phaubudi ngairase. Nongai matungda thirase sado. Nasa nupido yam gen mai hemaliko. Aina hairisini. Ai haibide hairisini ko ai. Hoine, phone du budi kok toroga loire kaidawge. Tawge. The number you are calling is currently switched off. Switch off haine. Kaidawra janone. Phone du battery yaudraba jala ba. Natragana gari yadaba yawba jala imi. Haigumana pungsi shu yam thingi. Mama, nang magi mama na bi lingjian du da phone amka tawdana. Onthokpani da ko. Hello? Hello? Ai hiyainugi mama ne. Hello? Ima, kay haige ima? Nangbo hiyainugo leminabro. Ima, ay ngasidi college ati. Ngasay ayukta callbudi tawrambane. Hiyay hanjalaktrabo ima? Hoine, haujik phaubudi hanjalaktriye. Napana ne noida leibra hangoina tawrakpani ko. Ay ga dipundi ima. Atay college ki imanabi mayamdasu ay hangaga hairke ima. Pare. Hangnaragane imada paw mo pirauko. Hoi ima. Thame. Moi pabung. Lingjian dipundi haine. Kadai bu leiraja no ni tawrisibo. Antokna nusa thikhre ko. Mabung pa ma yaudna ko thi ni haiba sunati. Mana thengni hairasu phone di tawrpa yaidana iba. Ngai ko. Mama tapna khanasi. Kannang anganu mi targane. Imung ji problem thokpoi khankini. Imung changki laune. Tuga tapna khanaraga phone tawraga hangal loiredana. Moi pabung. Aina chingnaba amadi leire. Masi soidana warmani. Soidana warmani ai khangeba. Karino mama singna hayune. Kari oidono nathanda soiro lon ganune. Oh moi pabung. Asana pido. Chengre haisini aidi. Ha. Kariya. Adudi kanana haino. Nati. Lingjian na hairakpura haiba. Nati. Haidi. Kanamtana hairakpa nati. Soidana chelamani haiba. Madu soithokpa yawa wahani ne. Silagana kanadu oidoriba. Ish. Onthokpani da ko isa thoibise. Aina mabu civil service thangadoribani khallaga. Mati thokpulambi madhek sali da ko. Pen kidre da isa thoibise. Mada mi oiraga. Mayum makai palabri phagadaba. Hojikti kari upai lerisa. Aidi haijabani. Nasa nupise yam kihengano aidana. Pharedana hojikti. Hayeng ai biro mapas hananaba. Asi da thongnaba siliba natro moi pauna. Nasa nupido wari watai saw aina aidi haidro. As parese mama. Wa hula horonu se. Ayuk ta kaino khanarasi. Hojik ku kadai deno thirudoibo. Tumilero ngambdo to. Koido no saugalakpane namona loi tainarkani ko. Aina baga yaroida ingonda. Moi pabuna soilga ingona tainaba yabro. Aine to saunung khreda ko. Isado hek lem na mangi da ko ai isado.
Mama, ai tarabo noibo, nasanupi pau hanbala anine. Mi lang na daw ni na kay kinong tulo silo hey. Phani phani. Pung mo si kaya ta ke tawli si bo. Ngak le di mi lang na daw ni ne. Mama ang kita mo hondo. Ang to phone taro ko si. Alam mo ni yaw daw di phajade de na. Ish pung yi di thengjil le en he. Kai do ura jan mo ne. Hojik phawal lak tri ba sibu. Mama lam yam la phajal ni he tawli si bo. Khangdre da tawri se. Sa thoibi nangna tawriba matawsibu karino. Phola mata tawrukpasu mayaidana. Marola mata khangala abadine puning se khara sulai taga da bani do. Phola mala e moi pabunda. Hello kana oira bano. Hello? Somsi hiyanugi pabung oibirabra? Mani ai hayanugi pabung ni kari takpi ga daba. Somgi sanupido aikhogi nakta le. Nungsa tibiganu haigena call tawjarapani. Kari no haisibo. Nakoi nakta lei hairisibo. Phajana hayune. Kari haining bano. Selagadi kadai da no, kanada no, haibdo phajana hayune. Pungsu ayore. Hoyuk phaw haidok bolak tribo sibu kari gino. Moi pabung kanana kari harino mi. Isa thoibi kari tawri haige. Mama akta ngai khone. Ai wari phajana sari dana. Ai di paka. Hayo ibungo. Phajana hayo. Isa thoibi do. Angta payalo ki gino hayo. Pabung na ne loina yai. Mana yana jabanu pa ma da silabsu pabung ge dum yai. Pholam tu payalo. Ai isa ga wari ingta sage. Pabung yu akal do onare pabung. Hiyainu nupa kanada sian banatti. Mahakse aikhogi nakta khun ngakpa yaurani haidana lai. Adugi pau pi gi haidana call se tawjarapani pabung. Aduga pabung. Hiyainu na training loidriba phawbadi unabagi khudong sabadi leijararo. Hoi, tangai fadana marakta call amu to hanjarake. Thamjarage pabung. Hello. Ibunga. Kari haiba. Kadurage pabung. Kun ngak haiba. Kari no i wakal mata adrine. Sa thoibiya. Kari no ne haisi. Nangbu. Pabung na kari waro yaurage. Namaga. Aigana. Sana haiba punamang yaman natrane ipagi thoibiya. Kari no moi pabung. Phajana mukta haibiyo ingonda. Ai sutage kari tawrage. Ai gi sabu kari tawrage haiba moi pabung. Mama, nasanupido. Kun ngak bacat kare. Kadai da no kari no suhaide. Ai bu ichadu kadai da thiro do hiro tawrisibo. Ai di onto pende ta koi sa thoibi. Magi apamba ningbada tawholiba isado. Ngasidi khoidagi labna satkraba. Mabaleba kangani aina toina haibane isado. Ngasidi magi aningba pambado tawre tako. Boy pabo isado thesi kadai de lei kanaga salino haibado amukta thidoksi police ta popisi aduga khangai mabu pusalibado kana no haibade amukta hangtokse isado kari mata wanga mata adrabati kanana kari ga salino kanana insal ga salino haibase amukta thidong na batawse mi moi pabo ngai khoi ma thisi mana tawribado ai yaningde mana haiba khudima mama pa wai bai khoina yaraga lakpani adunga sidi ai yarroi isado thini phangno thigani ai haujimak SP manak chatke aduga phangna bane thige ko ai thige Hiyainu haibra nangi mingdo. Hoi sir, ai ming hiyainu kawe. Ai lamjing. Hayo. Karigi lakpana mafam sida. Facebook, Instagram da ngawduna lainariba mayam sidagi thaidolaga mafam sida laise. Pandam karino. Imung manungsu thaidokna wade. Nangi damakta apamba aningba piriba nayumda thadolaga karigi mafam sida laina. Sir, aigi yumgi damaktadi ngakpi senbinaba ima pabung lehawi. Ima lekpak Manipur ngak nabagi damak mafam sida ai laksabani. Hauzik Facebook, Instagram gi matam natti. Yeknabana hayengi haidana ngasi aikoi maiteibu malemgi leimaidagi muthatnaba hotnaraklaba matam asida
ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯕ ꯄꯥꯝꯗꯦ ꯑꯩꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯃꯟ ꯁꯤꯡꯅꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯅꯪ ꯅꯨꯄꯤꯅꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯑꯋꯥꯕ ꯃꯐꯝꯁꯤꯗ ꯅꯣꯡꯃꯗ ꯆꯔꯥ ꯅꯥꯝꯃꯈꯛ ꯆꯥꯕꯁꯨ ꯌꯥꯏ ꯃꯗꯨꯁꯨ ꯐꯪꯗꯅ ꯃꯐꯝꯁꯤꯗ ꯑꯐꯪꯕ ꯈꯔ ꯆꯥꯔꯒ ꯂꯦꯟꯕꯁꯨ ꯌꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯕꯨ ꯉꯝꯃꯒꯗ꯭ꯔꯥ ꯆꯥꯕ ꯆꯥꯗꯕ ꯑꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯃꯌꯥꯝꯅ ꯆꯥꯕꯗꯣ ꯑꯩꯁꯨ ꯆꯥꯒꯅꯤ ꯁꯥꯔ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯍꯟꯊꯅꯁꯨ ꯌꯦꯡꯕꯤꯒꯅꯨ ꯑꯩ ꯃꯩꯇꯩ ꯆꯅꯨꯔꯥꯅꯤ ꯏꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯉꯝꯗꯗꯅ ꯑꯩ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯅꯤ ꯃꯨꯟꯅ ꯈꯜꯂꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯌꯦꯛꯅꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯅꯪꯒꯤ ꯃꯤꯡ ꯏꯕꯁꯨ ꯌꯥꯏ ꯌꯦꯛꯅꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯑꯩꯒꯤ ꯃꯤꯡ ꯏꯕ ꯏꯗꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯌꯦꯛꯅꯕꯒꯤ ꯃꯤꯡꯗꯤ ꯁꯣꯏꯗꯅ ꯏꯒꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯁꯥꯔ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯅꯤ ꯀꯔꯤꯒꯤ ꯍꯟꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯁꯥꯔ ꯑꯔꯪ ꯑꯔꯥꯛꯀꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯥꯔ ꯅꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯤꯗꯤ ꯅꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯒꯅꯤ ꯁꯥꯔ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯅꯍꯥꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯐꯔꯦ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯍꯧꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯍꯜꯂꯣ ꯄꯥꯕꯨꯡ ꯍꯥꯏ ꯆꯥꯊꯣꯏꯕꯤ ꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯑꯩ ꯂꯩꯌꯦ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯄꯥꯕꯨꯡ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯣꯏꯗꯣꯔꯤꯅꯣꯅꯦ ꯍꯥꯏ ꯆꯥꯊꯣꯏꯕꯤ ꯅꯪꯁꯦ ꯄꯥꯕꯨꯡꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯏꯄꯥꯗ ꯀꯌꯥꯝ ꯋꯥꯔꯧꯕꯒꯦꯅꯦ ꯄꯥꯕꯨꯡ ꯂꯣꯏꯅ ꯊꯨꯡꯉꯤ ꯀꯔꯤꯃꯠꯇ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯐꯪꯖꯕꯁꯦ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯃꯍꯩ ꯌꯥꯟꯕ ꯃꯄꯣꯛ ꯑꯣꯏꯔꯕꯅꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯨꯡꯁꯤꯕꯒꯨꯝ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩ ꯄꯥꯕꯨꯡ ꯅꯆꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯦꯝꯃꯔꯥ ꯑꯩ ꯄꯥꯏꯒꯦ ꯑꯩ ꯑꯃꯨꯛꯇ ꯄꯥꯏꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯂꯥꯛꯀꯦ ꯍꯧꯖꯤꯛꯃꯛ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯂꯥꯛꯀꯦ 하여 난 그다이들 이게 고일할게 이마 야로예 이마가 빠bun가 마팜시들 락바 야로이 얌수 라삐 아이 트레이닝 로이즈 파오 이마 빠bun 우나바 야로이 마탐 사나 나사나 하이제라키 이사 토이비 낭 부카나니 인실라간 팜마두다 살리바노 하 이사나 유마시다께 나라이바도 ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯗꯧꯔꯤꯕꯅꯣ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯁꯨ ꯏꯆꯥꯗꯤ ꯑꯃꯨꯛꯇ ꯂꯥꯛꯎꯗꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯀꯩꯗꯧꯕꯒꯦ ꯏꯆꯥ ꯊꯣꯏꯕꯤ 이마 아이 소이드나 락가니에 이마 빠bun기 낙다 아이 소이드나 락가니 ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯊꯧꯗꯥꯡ ꯋꯥꯠꯂꯤ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯀꯟꯈꯤꯅꯤ ꯏꯃꯥ ꯂꯩꯄꯥꯛꯄꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯑꯁꯨꯝꯅ ꯍꯨꯟꯇꯣꯛꯂꯝꯕ ꯑꯩ ꯈꯛ ꯉꯝꯂꯣꯏ ꯏꯃꯥ ꯃꯃꯥ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯅꯦ ꯄꯤꯔꯛꯎ ꯀꯗꯥꯏ ꯑꯩ ꯍꯥꯏꯒꯦ ꯆꯥꯊꯣꯏꯕꯤ ꯐꯔꯦ ꯅꯪꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯄꯥꯕꯨꯡ ꯅꯪꯉꯣꯟꯗ ꯀꯧꯔꯔꯣꯏ 이짜나 레모펌다 누가야 레유 고 나고 파고 찍간 위사시디 나마가 아이게나 사 토비붕아리 하이브 시머디 난 까오누고 나 타우당 로레가
Ima pabong inakta ng halaw ko. Pabong, ima, ay so'y na halakani. Imaga pabong ganang kapase, nasagi tamoy si pubang amdre. Nasagi lambida, apan mapibigan no. Ima pabonggi, iyay patawsal na sa may pagsagi. Lan ngam piral, tet pangamsagi. Pabo, ima, nasa tamlagi ima. Pay. Tamo. Tamo. Tamkrabra. Kaya irami. Isa lakladra. Malakya irambara mo'y pabo. Mama, lakiroy na sa nupido. Mataw na alay ba nupini? Kakaloy ni magi puning wakal mapaay na kangi. Pare mama, tinglaroy isagi aning mapaamatat pata. Ay ko'y pentok pataba ni. Mo'y pabo, ay di yang kita tawrise. Kunay giminong may samarak sida. Kani hainani, panadi hainanaroy dako. Kanino ni mama? Karamba kunay no, nang nagkiribot mo. Ay se, pot uran bagi pulis na paba na tine. Lamsat mangu bagi, nisaba na paba sunati. Imalay pa asigi damak, matway kubak tahapaga, lan pamda lan tengnaribani sa anupido. Masidi, nang ayna. Isa tauna pabi pokjabagi sauk tukjagadaman natrane mama. Aikoise kharadi hemale. Mayra paibi haidana matam mamada British na kiramba mayra paibi do. Ngasidi kadai. Numidang da mayragi sanglenda pulap paminabado. Haujikti mafam ani ahum thoklaga su phamnare. Amaga wakhala batta sumanadre. Onthokna ludawrida ko tawrise laibakse. Adubo amot pa yaudraba mayra paibi haibado haujiksu aikoi leikini. Makoi kharana manghanaba hodarabasu kaidongoida mayra paibi haiba mingdo manghaloi yemboi pa. Achumbani mama. Laitaba nati achumba kharasu. Madugi achumbaduni ngasi phawbada malemgi leimaida maitai aikhogi phidafam leiribase. Kunai mamangan baibase fattaba khakna nati. Aphaba mayamna tuminna ai thau natti haidana hanna yengdabadagi kunai se nomagi soksilakpani ne. Achumbana chap manarakpa numitta aranbadi mathantadamok mangjakhigedabani ne. Moi babo chumi aine isa thoibigi damak miya mamangda kari non tharaga chatkani. Isadi mama lebaki damak mathauna laina kathokrabane. Ai kaipam thokte. Mama. Se kari kai doino. Ha kari kai gedage. Lao imungi changsilo. Sangasi moi babo. Hello. Kaimta khumdishina. Hello. Tatanil. Yai. Nang kadai da lege. Nang kaidan hairo. Ai hojik malake. Tatanil. Yaroye. Ai mapam sati. Kaino yai. Nang mo ingonda nungaitaba leirabasu. Marol amatang hairamlabadi aigi thamoise pothabam khangadabani. Karino. Karigumba amata hairamdana adumaina sakhibadubu aingonda kari phawramgani khangdabra hiaino. Nang yam phatte ai ham chawringi jane. Aigi nuksibada kari watpa laikhrabage. Aina phagi khara tawbugira nangna du aibu halibasa. Tatanil. Aina kanabu suwahanba natti. Aiko enigi lambise soy phawdang tamlambagini. Yano. Aina Tatanilbu thamoy sengna nungsizaki. Adubu aigi nungsibase laibakta tamlamdre. Ima leibaki nungsibana aigi amatta ngairaba nungsiba haibado oirage Tatanil. Aigi damakta matam manghanbigano. Tatanilga wakal sanagadaba ama yengbiru. Yai. Aigi laibakta yeknaba kanagi nongmay marut
ꯇꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯣꯏꯅ ꯇꯥꯕꯁꯨ ꯌꯥꯏ ꯌꯥꯏ ꯌꯥꯔꯦ ꯇꯣ ꯋꯥꯐꯝꯗꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯨꯡꯐꯝꯗꯣ ꯑꯩ ꯎꯕ ꯉꯝꯂꯣꯏ ꯑꯩ ꯎꯕꯁꯨ ꯄꯥꯝꯗꯦ ꯅꯉꯣꯟꯗ ꯇꯥꯒꯗꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯥꯁꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯉꯥꯏꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯏꯒꯅꯤ ꯅꯪꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯎꯗꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯏ ꯌꯥꯏ ꯃꯦꯁꯦꯖ ꯑꯃꯈꯛ ꯏꯔꯝꯃꯒ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯁꯦ ꯑꯩ ꯑꯃꯠꯇꯐꯥꯎ ꯇꯨꯝꯕ ꯉꯝꯗꯦ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯋꯥꯔꯦꯕ ꯅꯪ ꯂꯥꯛꯑꯣ ꯊꯅꯤꯜ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯅꯥꯛꯇ ꯍꯜꯂꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯂꯩꯄꯥꯛꯄꯨ ꯃꯆꯦꯠ ꯇꯥꯅ ꯃꯥꯡꯍꯜꯂꯤꯕ ꯌꯦꯛꯅꯕ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯜꯂꯛꯂꯔꯣꯏ ꯌꯥꯏ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯗꯤ ꯑꯩꯕꯨ ꯍꯜꯂꯛꯑꯣ ꯍꯥꯏꯕꯤꯒꯅꯤ ꯌꯥꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯐꯔꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯥꯡꯂꯒꯦ ꯌꯥꯏ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯂꯥꯟꯉꯝ ꯐꯤꯔꯥꯝ ꯊꯦꯠꯂꯒ ꯂꯥꯛꯎꯀꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩ ꯊꯝꯃꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯌꯥꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯥꯏ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯇꯧꯔꯛꯎꯀꯣ ꯅꯪꯒꯤꯅꯦ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯦ ꯑꯩꯅꯅꯦ ꯅꯪꯒꯤꯗꯃꯛ ꯉꯥꯏꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯌꯥꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯥꯔꯝ ꯇ꯭ꯔꯦꯅꯤꯡ ꯑꯦꯟड ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯠꯂꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯔꯦ ꯅꯪ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕ ꯂꯥꯟꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯌꯥꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯀꯅꯥꯅꯣ ꯁꯥꯔ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞꯇꯣ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯈꯨꯠꯂꯥꯏꯁꯤ ꯀꯔꯤꯅꯣ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯠꯂꯥꯏ ꯐꯅ ꯐꯕ ꯄꯥꯏꯁꯅꯨ ꯀꯩꯗꯧꯅꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯃꯩꯇꯩꯒꯤ ꯏ ꯁꯦꯡꯂꯕ ꯑꯊꯧꯕꯁꯤꯡꯗ ꯌꯥꯎꯔꯤꯕ ꯊꯧꯅꯥꯗꯨꯃꯛ ꯑꯩꯉꯣꯟꯗ ꯌꯥꯎꯖꯒꯦ ꯁꯥꯔ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯊꯋꯥꯏ ꯊꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯁꯥꯔ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯕ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯁꯥꯔ ꯒꯨꯗ ꯑꯗꯨꯅꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯕꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯁꯛ ꯂꯧꯃꯤꯟꯅꯁꯤ ꯐꯒꯅꯤ ꯁꯥꯔ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯄꯜꯂꯒ ꯋꯥꯁꯛꯂꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯄꯜꯂꯒ ꯋꯥꯁꯛꯂꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩ ꯂꯦꯞꯄ ꯉꯝꯖꯒꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩ ꯂꯦꯞꯄ ꯉꯝꯖꯒꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯄꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯠꯂꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯄꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯠꯂꯣꯏ ꯑꯩꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯗ ꯇꯨꯡꯍꯜꯂꯣꯏ ꯑꯩꯅ ꯂꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯗ ꯇꯨꯡꯍꯜꯂꯣꯏ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯍꯪꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ ꯁꯥꯔ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯖꯅꯤꯡꯉꯤ ꯃꯤꯇꯣꯞꯅ ꯂꯥꯟꯁꯦ ꯊꯣꯛꯍꯟꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭राꯝ ꯐꯦꯜ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭राꯝ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯔꯀꯥꯔꯗꯤ ꯄ꯭ꯔꯖꯥꯒꯤ ꯐꯅꯕ ꯂꯩꯕꯅꯤ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅꯁꯨ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯏꯊꯧꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔꯗ ꯃꯤ ꯆꯪꯉꯛꯄ ILP ꯄꯥꯁ ꯄꯤ ꯑꯗꯨꯕꯨ ꯏꯟꯚꯦꯂꯤꯠ ꯑꯣꯏꯗꯦꯅ ꯈꯪꯗꯣꯛꯄꯁꯦ ꯌꯨꯝꯕꯨꯗꯨꯒꯤꯁꯨ ꯇꯉꯥꯏ ꯐꯗꯕ ꯃꯊꯧꯅꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯏꯕ ꯃꯤꯇꯣꯞ ꯈꯨꯗꯤꯡ ꯃꯅꯤꯄꯨꯔꯒꯤ ꯔꯦꯖꯤꯁꯇꯔ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏꯕु ꯋꯥꯛ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯤꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯁꯨꯒꯅꯤ ꯑꯗꯨꯅ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤꯇꯣꯞ ꯂꯩꯕ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯧꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯤ ꯀꯗꯥꯏꯗ ꯀꯔꯤ ꯁꯨꯔꯤ ꯍꯥꯏꯕꯁꯦ ꯌꯦꯡꯉꯨ
ꯂꯣꯛꯇꯥꯛꯀꯤ ꯃꯌꯥꯏꯗ ꯍꯤ ꯑꯃ ꯍꯣꯟꯕꯗ ꯍꯤꯗꯨ ꯀꯔꯤꯒꯨꯝꯕ ꯍꯣꯗꯨꯅ ꯍꯤꯗꯨꯗ ꯏꯁꯤꯡ ꯆꯪꯂꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯁꯤꯡꯗꯨ ꯁꯤꯠꯇꯣꯛꯇ꯭ꯔꯤꯉꯩꯗ ꯍꯣꯔꯤꯗꯨ ꯍꯥꯟꯅ ꯃꯦꯟꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯤꯡ ꯆꯪꯂꯛꯄ ꯂꯦꯞꯄꯣꯏ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯁꯤꯠꯇꯣꯛꯂꯕꯁꯨ ꯑꯗꯨꯃꯛ ꯑꯗꯨꯝ ꯏꯁꯤꯡꯗꯤ ꯊꯟꯀꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡꯁꯦ ꯍꯥꯟꯅ ꯊꯤꯡꯕ ꯑꯗꯨꯒ ꯃꯤꯀꯣꯛ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯁꯥꯔ ꯋꯥꯍꯪ ꯑꯃꯠꯇꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪꯅꯤ ꯌꯥꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ इंजिन यादवा ट्रेन अमगुम्बनी हाइबदी ममाई चुंबिनबा लेत्रबा हाइबदो ओइरबनी कनाना ममाई चुंगनी हाइरगदी अखोई प्रजान ममाई चुंगनी अदुबो अखोई प्रजा मयाम सिदी निसा चादना अदुम ngौसिनरगा लेबगुम तौरे अचुंबा उबा फंगलक्त्रे असेंग करिनो खंग्रे अरंग अराक्ता तावरगा लेबगुम तौरे मियोई लाख कया मरुम लेबा लेबाकसे ngasiदी कांगखोंग चाइबा हाइबदो ओइरे येंगु असु वानरा फावदा इपान नाहुटपा अदुदगी हेंदोक्तना सोराट फावबा यू थपगी चनबी कन चथरी लोंगदु लुपा ला अमनिना यानरमबदो ngasiदी फजना हेनकले लुपा लाख 10 कुन चंगले मसिना युम पानगदबा मी फावो पानदबना कोंगायमा हाइ मखैसु लोइबा नायरो हियाय अदुबो आइन हाइगदबुदी मणिपुर से कनसे हाइरदी चादिंग हंथसी हराव कुमै खरा हंथसी सुबदा चिलाव थिबा यादे मरु ओइबा मना लुचिंगबा फबा खनसी सर आई लोइना वखल ताजरे ngasi sarna pibiriba pautak ase tungda hongra iba generation da semdoknaba hotnazagi afaba ima manipur ama sembada aigi su saruk yazage fare fare chalo sa sing cha thoklu aduga nangi training su loire bani na ne nangi ima babung do hayeng mafam sida kor phani sir Mama, isa uning bagi mai siyo nga uine ha. Nongan baga koi mapam masida thonghare dana. Bunga. Bunga kayom ta. Pabong. Ai hi ai nogi pabong ni. Ma bong ta unajage. Pabong. Somda sangbiro pabong. Hojikti ayuki piti darungani pabong. Sidang hangai biro. Phani. Moi pabong. Isa thoibi natro. आधे एक्सरसाइज तो इसे ये मो कदा तू hey mani ne mama nushida sa thoi bi sa yum da di nong matangan na hugalu haibada pabung ai hugdorakan waidana mapa ingona ningai tawdana kijaba sa dunga sidi ning tamgi ingraba yuksida exercise tawri puning sinu sine mama kapdinga ine Oi pabong loira mani sangur sila oi saki manakta oi samase ima pabong nasa khuru yare isa golo yare sa thoibi sa si udaba kuide ngasi hek ubada ipage thamoi si pele de ibema hiai ima isana satkiba numitagi ngasi phawbada ahinga mata ne tana potharatri Isaga unaragane imagi thamoise ne taida ima pabong lao karom da phamuse soidi am ingi sida phamse ta tumba somda sa ahung ga tamta puhan biro ba bema nangi matau sibu karino isana lebaki asauba mi ama oigani khutta kolom paigani aduga miyangi mateng tawgani hairaga ngasina khutta khulai pairaga Karamba lambidano satorisibo masina kari karamba ahongba purkadawribano ima pabong ngasidi nasagi phirep karino haibado phasan haizagi imaga pabungagi wakal nasana lawriba phirep sigi matangda samamnaba kya leiramgani adubu nasana kaidawnungda aranba khongthang thangloi haibasisu khangbiyu ngasigi khunai sida leiriba mioi kyana aigi haiba wahaisi khakki hingli aigi haiba wakhalona nongma gi imale pakse lekha tahale aigi haiba wakhalon se thadok aikhoi gi haiba wakhalon de hingminarabadi karigi mipan tanglaga hingani akhuba wakhalon da aigi imung khakki awat pa leitraga loire haiduna ngasisu khangsin usinnadaba mioi ke ama leitaba nati manipur da maitai aikhoi chaurakna lak 15 muk lei lak 15 sidagi hena maitai kayana lan sigi thodang yaminari
ꯈꯨꯟꯅꯥꯏꯁꯦ ꯑꯁꯣꯏꯕꯅ ꯄꯤꯛ ꯊꯜꯂꯦ ꯁꯦꯝꯗꯣꯛꯄꯗ ꯃꯇꯝ ꯌꯥꯝ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯍꯧꯕ ꯅꯥꯏꯕ ꯇꯥꯕꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯁꯦꯝꯗꯣꯛꯄꯗ ꯃꯤꯒꯤ ꯍꯥꯟꯅ ꯀꯔꯤꯒꯤ ꯁꯦꯝꯗꯣꯛꯄ ꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯕꯅꯤ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯁꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯩꯔꯒ ꯆꯠꯄꯒꯤ ꯍꯩꯅꯕꯤꯒꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯤꯕꯔꯥ ngasi corruption na thalle soire haibadi mipong khuding na hainei asoiba aranba semtoksi haibadi kana amaki thamoi da phaunadi achumba mihut ama khallabadi afaba khunai ama soidana oigani pabung ima aina kari amata tawba ngamdabadi yai adubu ekhoi punchillabadi kari gi ahongba purakpa ngamloi malemse yam zawkhatle hairiba lamse masagi tradition masagi culture bu awangba thakta thamba ngaktani mase ekhoi maitai amani haibagi isagi culture amadi tradition phawba ngakpa ngamsilaktre sakhotpa lamgi matau tamningli adubu sakhotnaba hotnabadi kanasu phawnadi asigumba asoiba macha mayam asina ipurupse nongmagi lekha tahalai ima pabung nasa karisu khangjaba nati supnatagi ima lepakse nungsijabasina aigi phirep laukibani ima lepak manipur ngaksabase ima pabungna yai phamangol pibiu imagi bema nungsiba punamaktagi khwaidagi ahenba nungsibase ima leibakni khanduna isagi asetpa wakhanna lamjing oidebi isabu imana thagale isana ningjaba pumba thungba oijeroko pagi nungsibi sa thoibi sagi awang mo thakta imalai pakpu nungsijaba isagi thamoibu ipana nahan makai manung phaung ubu phangudre para ngasidi nahakpu kanglai pakisanu leiba pumnamaki mahut sinduna kaurage koi pana nangbu kanglai ma